Fajin Kipamioi Mari Tadoktrabade NS202 the economic blockade Chataragane Hana Pongdora Cray. How Kiba July Tarukta Ukur District Manungsanba Nung Sangkong Biles the Kulai Piba Singna ambush Tauduna Nipusuba Assam Rifles ki parcel and a hard Kiba Duga Nipana Sohan Kiba Todok Tuga Marilena combined force at Chatarapa operation ki Manungsana July Taramanga the Litan police station ki Manungsanba Sarkapong Sikibong Bilestagi Fakiva Mio Shingadu Haying July Kungama Togi Midang Waram Puma Pawgi Manungta condition Amata Yaudan Tadorak Trabade NS202 Impal Ukrulambida economic blockade Sataragani Haina Tangkul Aze Katam Nauna Manipur Lengakta ultimatum chapkhre Lubasina Manipur Lengakta Kiba ultimatum Adugi Matungin and Ase Yupung Mangadagi Paraga Hayang Midang Waram Puma Pawgi Manungta Makoi Mari Adu condition Yautana Tadokadabane combined force na Misamari Asi Paraga ambuski Mara Sijinduna Porompat police station the Fazinduna Tamlibasi Yaning de Maramaduna Makoi Maria si Hariba Matamasiki Manung the condition Yaudana Tadorak Trabade NS202 the Matam Kaktaba economic blockade at Taragane Makoi Mari Tadok Triba Pauba Kongpam Amata Handok Patauro Haide Working Committee of the Tangkul Nagalong Nasu Pazin Kabamio Maria do Tadorak Tabagi Mayokta Tangkul Naga Bilesing Damakal Kudimaki security operation Sataba Tingle Hana Lau Tokrabane Imphal Jiribam Lambi Faunadre Haide, Nong Leptana Zubana Maram Oiraga NS37 Imphal Jiribam Lambi Ginone District Awangkul Part 1 Amasung Part 2 Gitongan Tongan Bamapamda, landslide Tokuna Lambi Faunadre, Masina Maram Oiraga Lambi Sida Gari Sing Satokasin Taubada, Chauna Apan Bapire, Amarom the security convoy Laitabana Maram Oiraga Imphal Tolakadaba petrol, diesel tanker Yauna Atai Malpuba Gari Puna Satruka Nipumari, Jiribam the Panduna Lady, Gari Sing Aduki Manung the LPG tanker, Home Pumanga Amasung petrol tanker, Samaga Yankaimato Yauri, None district Awangkul Pauduna Celiba Turia Singi Imaisu Kudong Tiningai Oide Hari. FIFA World Cup ki langna ringai manung mioi ama kaptuna halambagi makhataba akupa pauta FIFA World Cup ki langna ringai manung mioi ama mayumakta da kaptuna halam lei loina bina thangna yalam lei haidi FIFA World Cup ki langna ringai manung mioi ama mayumakta da kaptuna halam lei loina bina thangna yalam lei haidi ngarang ahing nungya matungpung ama makhairom tarakpa FIFA World Cup ki miyam langna ringai amasung Nong kan taring mara adu da Imphal Eski Irirbung Police Station gi manung sanba wangkhe mamang lekai da sakhang da basing da mioi ama mayum da sanglaklaga nongmaina kaptuna halam lei aduga mahaki loina bibuna thang na yalam le hade sakhang da basing da nongmaina kaplam badagi lei khidraba mioi adugi mameng ngangkham thambau sahi yangkhai manga apoko lei khidraba iboton kawi aduga thang na yalam badagi soklaba mahaki loina bi adugi maming na ngangkham ongbi kaina tombi kawi Hose Glangol the Leba Sija Hospital da Aruba Pibum da Lakanade, Tana Yalam Badu da Kaina Tombiki Kok Amasong Aksam Saruk Yauna, Mapamkia the Soke, Taudosiki Matang the press the Pomba Pau Gimatung in a day, Narang Ahing the Sakang the Bamui and a Yungi Mamang Tong, Kau Kairaga, Tambogi imong the Sanglake, Luna, Mahaki, Masanupi Amasong, Masanupana Lady Bagadu the Mioshing Adu Sang Silaga, Ningai Sangdana Rake, Masasingi Kada Ningai Sangdana Riba do Tabadagi, Tambo Amasung Mahaki Loina Bina, Gari Taurabaki Hana Sanglak Pada Sakang the Basing Aduna, Tambo Bumakok the Nomina Kap to Nahalam Kibane, Aduga Mahaki Loina Bina Tana Yalam Kibane, Adubu FIFA World Cup Final Gimiam. Langna ba amadi nong kan tabagi khudong saba lauraga sakhang da basing adu mafam adu dagi nan thokre tawdok thokpham da Imphal ki additional SP Irilbung police station gi OCM song forensic science ki expert sing laktuna spot inquiry chapkhre lekhidraba mioi adu hauji jenims ki mokta leire amarom da thawdo asika mari leinana wangkhem da ngase miyam gi oiba mi pham mapang thokre loina makha taba khongjang gi damak JC semkhre thawdo asida senariba sing adu July kungani thoi phawb gi manung da pothok trabade asiba hakchang laukhiroi haide Thawai Kuki Bilesta operation chapkhre haide combined force na leptana chatharapa operation gi manung sanangase Ukur district ki Thawai Kuki Bilesta operation chapkhre operation adu da single barrel ani tongan bu nongmai singi maru tara ammunition
West Bell ama amasung magazine ka konana pistol ama phagatpa ngamkhre hairi amaromda Kakching district ki Wangu police station ki manung chanba khongyam mamang lekai da sathakiba operation da sodepa ki kedar ama phare mamingna loitongban Priyo Kumar Elias amuthoi kawi hangang police station ki manung chanba maiba khulgi chingkhong da sathakiba operation dana barrel ahom SMG carbine ama 9mm pistol ama .32 ki pistol ama lethot shell ahum Chinese hand grenade ama BPL plate ani helmet ani amasung wireless set ama recover tawre haide Tripura Police ki DGP Police Headquarters the Sire Naga suicide oigani singnare Tripura Police ki DGP Anurag Dhanka IPS ngasini thokaba numita Agartala da laiba Police Headquarters da laiba mahaki office ka da singlaningai oiba moong da Sire Preliminary investigation ki report matungina Tripura Police ki chief asi suicide oigani singlari report asina makhata na hairibna DGP Anurag Dhankara si mahaki ka dagi thorakte haidna singlabadagi sanglaga yenglubada mahaki ka manungda thori yalaga leramkhibane kodakta DGP adu police person mayam sanglaga Agartala da laiba Gobind Bala Panta hospital da pukhatuna laikan na pohona ke adubu numijung bomatong pung 12 ni phunipan satpa matamda DGPSC hospital maikai dagi leitre haina declare tauke thaudo asigi matang da senior police officers sing police headquarter da laktuna DGPSC matau karamna si kibano haibadu khangdok naba investigation sathake adubu sabsaba maram khangdre postmortem examination ki report phanglaba matong da DGPSC matau karamna si kibano haibadu sabsana khangbangam haide Amarom Tripura ki police chief asina chiningai oba moong da laikhidaba thaudo asigi matang da opposition leader Jitendra Chaudhary na judicial inquiry tauna badabi taukhre 1994 batch ki senior IPS officer asina karigumba suicide tauduna siba oiramlaga de state asigi hojik oriba law and order asigi matang da wahang kya tholakle maramaduna DGPSC matau karamna si kibano haibagi matang da chapchana khangdoknaba honapam thoi haike marasida Tripura ki BJP ki president Abhishek Debroina police DGPSC na laikhidaba thodos ki matang da postmortem report laktriba phawbudi bab na sajindona wafam kya ama phongdokpa tawroidabane DGPSC na laikhidaba thodos yamna labak thibani hairi amarom da Tripura administrative amasong police circle ki maikaide ki thodos ki matang da nungnang bo wafam kya phongdokladuna masi yamna thamo shoningai oiba amane adubu DGPSC na laikhidaba ki mong asi postmortem report laklaba amasong official investigation satharaba khakta da khangani haide marasida Tripura sarkar ki maikaide ki misi asiga mari lena magisterial level inquiry satharagani hana lauthokre Nagaland da isaw na maram oiduna miyoy mapan laikhidre miyoy kiana aso apan nangle haide Manipur ki yumlo nariba Nagaland state nong leptana chubadagi singning khaiba amadi isaw thorakpadagi isaw na ama ata thoklei Nagaland ki Mon district ta leba defense colony da singning khairakpadagi ama ata thoklei isaw namaram oiduna miyoy mapal laikhidre ama sung miyoy kiana asopa nangle hade Nagaland State Disaster Management Authority ki Joint Executive Officer Johnny Wangmaina hai nupi ahom nupa amagi asiba haksang phanglei miyoy manga ki haksang su phangnaba yamna kana honare tongan bu mafam singda ising thumjin kibaga loinana lambi sathok sinda yamna sawla apanba pide ising thumjin khraba mafam singda leiba miyoy sing saphagadaba mafam singda thangdokre haire Nagaland ki Chief Minister ni Puriona laikhidaba miyoy sing ki imung manungda thamoi sokna awaba phongdorakle loinana government na phiba masigi matang da yengsinduna mi thiba amasung kanbagi thabak leptana sathare laikhidraba imung da lupa lakh mari ki khetri puron piragane asokpa singdana lupa lising humudra mari mateng pangane hana law thokre haire Manipur ki tongan ba mafam da yellow alert thambaga loinana numit kharani asida akha arawga loinana nongsu kani hana IMD na phongdora khrei laklaba numit kharani asida Manipur ki tongan ba mafam da yellow alert thambaga loinana akha araw yauna mayai oirap nongsu khigani hana Indian Meteorological Department ki Center Imphal ki report amana khangalaklei report asigi matungina lakleba numit mangane asida Tamenglong Senapati Churasanpur amasong Pherjo district da akha araw yauna mayai oirap nongsu gani hairi amaromda Kangpokpi Imphal West Imphal East Ukhrul amasong Kamjong district da
hayeng phawbada yellow alert thambaga loinana district sing asigi mafam kharada nong chugani haide loinana Chandel Technopol None amasung Jiribam district lakliba tang kolomdoi phawbada yellow alert lauthokle amarom da lakliba tang kunmari kunmanga amasung kunga tarukta Manipur da blue alert thamduna isterasigi mafam ayambada pak saname oirap nong chugani haina report asina makha tare ICAR Regional Center Lamphel Patagi Phangbo report ki matungina asi status da khwaidi sabagi chang Celsius degree 24.0 oik aduga khwaidi ingbagi oina Celsius degree 21.0 ne nuksata yawba ising manel gi chang ayukta sada sama aduga nungthilda na sada modra nipan oik nongchubagi chang millimeter 52.1 ne haide PHC Komlathabi asengba attendance register ama sasinaba ama semlaga thanamle doctor amasung nursing puksel sengna thabak tawdri haina puyana phongdorakhre Manipur gi lojing loya da miyam gi analayang gi khudong saba phanghanaba thamleba layang sangsing gi phibam karam tawribagi haina People's United Youth Alliance puya amasung Sire Naga Coordinating Committee FNCC ga khusamnaraga chatkiba yengsin khongchat amada Komlathabi ki Primary Health Center di onthokpa phibam amada leramba thengnare Primary Health Center duda mathau tawriba employees sing lai amasung lakte khangnanabagi damak Seasonary by attendance register ngarang nahan talaiba dauna ihan hanna puthorake haidaba attendance register aduda employee khodimak na matam chana lakpa aduga matam chana hankibagi khuyek piraga lerame thawong aduda singnabadagi kupthana hanglobada atopa attendance register ama puthorake haidaba attendance register aduda di khuyek ningthina nungaina tongnaramde khongsat aduda saruk yakiba puya amasung FNCC ki thawmi singna attendance Register ani kari ki thamlibano haina takhalubada puyana mafam kyamarumda analayang sangsing sek tawre haba khangbadagi staff punamak kaukhalaga anauba register ama semduna khuyek pina hanbane madungarang nahan khakta khuyek pina ba loibata ngairibane puyagi General Secretary Longjam Abothena Pawmesingda High State Lengana Sel yamna tingna analayang kini haiduna loijing loya da hangdokliba hospital singda mathau tawriba doctor amasung nursing asi thamoi sengna thabak tawde masi khwaidagi laibak thibane nurse watli doctor haiduna masing hegalana naba lauduna laklingaida mathau ningthina tawdaba mayam amasu thengnare asiguma mayam asi warak watem hananaba marirenaba authority da taksilagani Primary Health Center Komlathabi asisu atai lenga ki hospital gumna analayang boda changdraba yadraba hidak langthak bandage na singba ningthin waina leite masina miyambu layang boda khudong sa da bumayok nagani miyambu namduna private hospital singda sel yamna tinghanduna layang hanana bugi thausil thorang ama lenga na honorabra haibasi singna da bangam de hana phongdorakle Sahi nauribi nupi masa phamlan khibagi matang da miyoi ama court na mara laire haina lauthokre Sahi nauribi nupi masa ama namduna phamlan khibagi matang da miyoi ama fast track special court number 2 Manipur na mara laire haina lauthokre mara laire lauthokhraba miyoi adugi maming khwairapom tomba maitai sahi kungani pan kawi nongpok semai lila kambong dagi KS open gi masanupane Housing na lemakong mapad mamang lekay da laybane kiyasa sige while sa tharappada state ki maikayda special public prosecutor Rakhi Gormay na lepke accused ki maikayda advocate TS Rohit Kumar Singh na lepke kumsa 2020 ki October 19 ki ayuk pung nipan makhay tabada victim oy haurabi ki apopine Imphalis ki Women's Police Station da ayba serol ama pidna wakalake wakada da paliba wafam de 2020 ki October 18 ki numidang waram taruk minute kuntra tabada nupi masadu mabuk nabaga loinana mapan thokpa nungaite haina khanghalakpadagi phinunggi haksangi yenglubada mahausaga manadaba maongda phibam kairamba thengnake mipairaba mama aduna makhata na hangbada nongpok sengmai lila kambongdagi ka tomba maitai kauba miyoi amana achapot pijagani haina themlaga manak nakpo yum amada posinduna phinunggi haksang sokhi amasung nupi oibigi ikai khumnaba mahalamke thasi kunga tareta sentence hearing pangthoklagani haide Akan ba khongjang sangsilagani haina lauthokre
PHC di Manipur na paikhat pa Imphal West ki hwdore awang lekai da leba water supply scheme ase miyam na loisilaga sangabiyo haipa wafam tabi dabana CM Yumnam Khamsan amade MLA Karam Shyamna haukiba April kumapanda sanga thoke adubu sanga kiba tha ahum pharak labaga si phawda thaknaba ising afaba piba ngamdre sahini pu hena afaba ising thakpa phanglaktarba hwdore bi yumthong singda afaba ising phanghandrabadi akanba khongjang sangsilagani haina hwdore bi apunbolomna thadorokpa serol amana haire Congress amasung BJP huntuna politics ki khudong saba launaba honaba tokpiro miyamna taningdre haina tombina phongdokhre State asigi hojik lairiba tangdulai tadaba phibam asida Congress amasung BJP anina honaduna khudong saba launaba honabagi thabak tokpiro laiba kanbaromda mai onsensi haina Shiv Sena Manipur State Unit ki President M Tombina ngasi babu parada laiba party sigi office ta pangthokiba paugi mifam amada phongdokhre mahana makhata na haikibada ngasi lamda masda thokliba thuhaningda ba thodok wathok kiasi mamangi matamda laiba asida amasung state asida lengak sasan tawduna lakiba Congress na maru hulamba ngaktane Maramaduna Congress na miyam da utchay duna ngang sagliba singa si miyam na muna na inabiyo. Lamda masda sa iyo humahena may chak duna layriba si mataw karam na loishin gata ki haibasi kanadana. Mikhal naksilaglaga Congress na BJP hunba aduga BJP na amu Congress hulaga. Wa ngang bo miyam na taning dre. Mikhal naksilaglaga laybaki oiba isu na kulay oy na sijina duna bot kombagi tabak tawbigano. Irang asina maram oiraga miyoy kiya sikre miyoy lising kiya amana mayumda hanjinba ngamda duna rule kiyam singda sangjapam law na wana punsi leli habsi Congress amasung BJP anina kaudaba phagane bot ki nisada hunnaba topiro madugi mahotta Manipur mai hauna sakleba sima taw karamna kansige habarom da sangsimina si hana phongdokhe Congress na lairabadi leba si santi hanjinba ngamgani haribasi aranbani asida miyana thajabigano Congress ki matamda lamda masida misimina amasung mihat mipun kiya thokibasing adu makoina kauthokpagum tawdi masi yamna lebak thibani haukiba sahi 2005 tagi hauna lamda masida Congress na suicide taunaramba Kuki terrorist sing amasung illegal immigrants sing na yekai thugai khraba kaubrugi siba mandir amasung loijing loya da laireba maitegi umanglai gi laisang sing akhangai singa tanaduna sem sanana bagi damak NDA amasung RSS ke lusingbu sing yauna mifam pangthoklei athubada sem saba hauragani amaramda lamda masida hojek thokleba wathok asiga mari leinana October thada Maharashtra ke Deputy Chief Minister Eknath Shinde Manipur laktuna Manipur ke phibam yengsingani haike Mitei voter satret ka kunthra tare Churchandpur ke electoral roll da yauraktre haire State asigi oina electoral roll ki pangthokiba special revision SIR ki matungina phongkiba draft electoral roll da 58 Churchandpur Assembly Constituency da voter oina yauramba mitei voter satret ka kunthra tare yauraktaba thengnare haire ba Assembly Constituency asigi voter list ki mitei voter satret ka kunthra tare yauraktriba si SIR tawba matamda constituency asida laitaba yum hongkiba amadi sikhiba singni haina mari dainabo authority singna maram pidi hiram asiga mari daina Churchandpur Maitai United Committee Convener Nabaning Thousandna Pause amada phongdorakpada SIR loiraba matungda Churchandpur ACS da leramba mitai voters sing ayamba draft electoral roll da yaurakani haina khallubani adubu ayamba yaurakpa thengna khide mahana hai irang namaram oiraga Churchandpur ACS thadokduna lanjenaduna rule camp sing da lairiba voters sing namari lenaba authority na thokiba notification ki matungina SIR pangthoklenga manungda makhoi gi enumeration form sing nodal officer sing ki kuthangda pisin ke adubu draft electoral roll phonglakpa matamda makhoi gi mameng yaurakhide haire hiramasigi matangda committee asina inquiry tawba haukibani Inquiry to the Churchandpur AC the Yauramba voter Satret Kunthra Taret ki maming sing draft electoral roll da Yauram da Thengna ki haire